Kwata Kunda Taki by Yumsing adu mi leinadaba yumni haina. Manipur ki chief in phongdokkhiba wapham yaningde haina. Kwata village ki secretary Laishram Sanjoy maintain phongdokkhiba. Ngasi Manipur Press Club ki thangsing hall the phongdokkhiba pau Imphal amada Sanjoy na ngarang Kwata kuno gi village chief amade W budhagi yummai tharambagi thawng adubu yaningde phongdokkhi. Magda makha taraduna Kwata hariba khulasi Manipur gi nongpok thangba chidaida ingna chikna hingjaba khulamane. Yumai thare haiduna kunja amana kol torokduna khangalakpagi matungina mapham aduda chatlaga yenglubada khulai paiba myoi ahumna yumsing adu mai thaduna leiramba thengnakhi. Loinana moifai kungi ningthauna yumai chakhiba adu lanmeina wairakpadagi chak poirangani haiduna aranba wapham gya phongdokkhiba si yaningde. Thodok asida makoi soiduna yauramgani haibagi chingnaba lei. Kwata khulgi manak nakpada molfai amadi bongyang khul natana atopa khun amata leite. Kwata khunogi kunjasing Kangluki irang asana maram weraga leiba ngamdabadagi Kwata khunjauda puna leiminari hainasu phongdokkhi. Basi yamna peace pamjaba aduma village abani hariba numisigi nungdang sida akoi Kwata khunja bana phone tawre Kwata khunog du chumaina mai chai khole hana ado aina mongonda hangbane kamain tawraga sak pano khopno hai matamda mol phegi ning thongna phone tawre noi khunje akoi laifam ama leibado adudagi lamaina saaga laaga mai chak hawre akoi da kan mangamdre na hai na khran chal yeng matamda sakhangdaba moi ahum khakna mai tha lerame moi ubudagi siemre na haire jaga du da topa khunamta leibinate mol phei haiba mo bongyang haiba khun ani khak lei haiba khunje oki khun ngaktani sida thaduri se moi natana amta leiti ai saite haijani adana mi leitaba yum mai thabane haibigano leiriba yumda ko yam value leina khalle adumaina lan lana hoigi mai thara matung adumaina sandok sadokpi